अहमद डायमंड टीवी चैनल मिडियंग ताबिरिबसिंगबो निर्मला थांजमना तरामना उच्चरे हौजिक लांथोक्सरी ngasi matam matam gi wafam amadi rasifal ngasi ahanbada laukhatjariba matam matam gi wafam ase sana laibak editorial kalamdagi laukhatjaba matam matam gi wafam ni editor guild india gi report leiba yonba yaba kangbu oina miyamna launarakle editor guild of India Iziaina yamna thuna hatu hatu tangai fadana ama oina lauraga Manipur da thokiba kanglukirang amasung makha tarakpa thauda wathok sing asi matangda meyoi ahum sima goha Sanjay Kapur amadi Bharat Bhushan na saba fake finding team ama semke sumna tagi numit nini ni khaktada thigatlibani haiduna thigatlaga fake finding report adu handakta phongdorakhe leimai kunga mari panba fake finding report ni haiba logi oiba document oiba sukya yaroi da balaibak asigi mayamda maru oina mitei singbu lan uhanaba sinba thawong ado manipur gi miyamna yamna nungaina de thangai sengna makidi media gi thaudang asi yamna chaujaraga su kangluki rang amada fongadaba pau amasung fongloidaba pau haiba mayam amasulei adugumba pau sing aduda yumpham oibani hairaga so imphal da fongba pau se singbu virus oi haiduna Panbai Fawa Kadaidano, Gaidano, Hairaga, Amasung Panglam da Lamsinduna, Mitei Kunai, Ima Ibel, Maira Bising, Amasung, Ipaugi, Tabak Tauriba, Mitei, Pau Missing Bo, among ba Taibadona, Makoina, Malem Gimiam, Mamangda, Uhanbadu, Satina Sumdaba, Taufam Toktabani. Thokiba Taudoksing Adugi, chronology oina fong batoina kaide, Adusu, Horak Pamatamda, Thokiba Sing Adudi report Taubuda Fawa Yamna Jacksoningai Oi. Hairiba Param Sing as do Ama Pauba Taudana, Maitei Furupna, Lali, Aduga Cookie Furup Sing Achumbadona, fake finding ni Haina, Botorak Basi, Paumi community gi Taudo, Malate. Kanagumba Karagi, Sahumda, Nadragana Chirolda, Yumfam Oiraga, Lana Pau Sandopagi Fivam Ama Oina Ura E. Report adu state asigi journalist community maru oina infalda based over news outlet chingi michang mingchat thiba yaba aran ahui mayam ama yaure karigumba aran basing asigi chumthok warol ama thoktrabadi legal damage suits mayok nagadabani haina all Manipur working journalist union amzu amasung editor guild Manipur EGM na akanba Wapham thamkre Iziaina Makoina Tizilibasi Wato Asigi Journalist Nati Haizarabasu Asepa Midyeng Amaga Loinana Tauri Laibak Tiba Amana Iziai Aranba Report Aduda Aranba Mayam Ama Yawi Laimai Kunga Marigi Cherol Aduda Aranba Asoiba Wapham Kunga Taret Yawi Aranba Kunga Taret Adugi Manungda Haukiba Me Ahungi Riots Adu Maitena Haubani Haibasi Angakpani Supreme Court na hapa fake finding committee na haukiba August 3 Tabak tauba haukrabasu tasengna haiba ngamdriba wafam asi numit marini kaktangda waroisin puraklibasi angakpani Iziaina Hill Areas Committees Act 1972 haiduna palibadu asigumba ek amata laite ek government ek asigi provision thugairaga reserve forest natragana protected forest lauthoi haibasi aranbane Manipur Forest Department ki record ki matung ina khwaidagi ikon kona Reserve Forest Lauthokibasi Kumjali Singama Jamapan Mabudrani Asuna Reserve Forest Lauthokibasi Kuki Singi Khul Eviction Tauba Yanaba Hairibasisu Lale Maramdi record ki matung ina Reserve Forest Amasung Protected Forest ki Eviction Taukibasi Kuki Yum Yankayamapan Mitei Yum Jamaganifuga Humdoi Maitei Pangal Yum Jama Kuntragataret Nagagi Yum Kuntraganipan Amasung Nepaligi Yum Kuntraгаtarukni Punna yum samri gatara humdoini adubu Iziaina mari lainaba authority dagi asengba adu fongdokpa taudana mina haibataraga hekta haizili Izai report aduda state government na kuki singa taunaba suspension of operations shu handoki ba haina claim tauri adubu asengbadi chief minister and Biren kuki militant organization kunga mangaga Taunabasu adu ani amadi foreign organization ni haiduna chatliba chahi asigi March Kuntha da famkiba cabinet ki mifam amada handoknaba warep laukibane adubu warep adu makha tana taksin khidre group kunga mangana taunabasu adu hauzik fawba chatnaduna leiri Iziaina sigumba maral asi sidringaida cross check tawbagi wakhal leikide kuki nupi mafi thokpagi video adugi matangda Iziaina
अनीरा नत्रगना अहुमलक हाइबगी असेंबदु खंगनबा होनखिदे रिपोर्ट अदुगी मफम खरदना अनि अदुगा मफम अमदना अहुम हाइदुना पले अदुगा वीडियो ममांगदा रेप तवी हाइरी सेकेंड कुनगा तरुक की वीडियो अदुदा रेप तौब उतखिदे तसेंबदी थौदोक अदु कंडेम तौनिंगाइनी मतांग असिदा पंजनिंगबा वाफमदे एडिटर गिल इंडिया की थौंग असि लोगी मीटिंग सुसुमदे मखोइना पुथोकलिबा फेक फाइंडिंग रिपोर्ट अदुसु अरानबा ngaktani semjin sajinbani ikaiba chopa khudingda khudong thiba mayok nadringaida manipur gi miyam da lale haija hobana lemjani haijaningi masini sanalaifak editorial kalam dagi lokhotjaba matam gi wafam makhatarakpada pandam editorial kalam dagi mug lokhotjage malem gi ahum suba lanjaw gi haurafam ohelloise अरानब थबकना अचुंब ओंथोकनबा होनबा फुरुप कांगलुप खरा मालेमदा लैबसिंगी मनुंगदा कुकीसिंगसु अमा ओइरब्रा हाइना हंगबा तारबदी सुंगसोय सोइदना ओइरे हाइबदा लालोय खले मरमदी मणिपुरदा हौजिक थोकलिबा इरांग असिगी हौरफम असि कुकीसिंगी कुकी खुल यामना लैबा चुराचांदपुरदगी हौरखिबनी हाइबसी सुंगलान लांद्रबनी हाइबसी ककपा याररोय हौखिबा मेगी अहुमदगी ngasi फावबा सुंगलेप लेपतना मितै सिंगदा नोंमै कापा लेप्ट्रिबा असि मतम असिदा कुकी सिंग अयाम्बा नोंमै कापा हौरकली हाइबसिसु ककपा याररोयदबा थौदोक ओइरी असिगुम्बा लान असु मितै सिंगना कुकी सिंगदा लांदाबा हौबनी हाइना हिंगनम नंबा ngamiba फुरुप मखलगी हाइबसी लाइना फावबा सोइदना खंगलमगनी खनबा हौबसु कुकी सिंगनी अरानबा ओइदबा ngangbसु कुकी सिंगनी असेंबा सासिनबा हिस्ट्री इसिनबसु मखोइना ओइबदा नतना ngasi फावबा कुकी सिंगना मालेमगी मियामदा मितै सिंगबु फत्तबा अरानबा थबक तौबा मिसिंग यामजदबा फुरुप कांगलुप सिंगबु नमथनबा होनरिबा लेप्ट्री हाइना संदोकपा लेप्ट्रिबनी मणिपुरदा खुंदामिनरिबा फुरुप कांगलुप सिंगी मनुंगदा खरा पिकपा फुरुप मिसिंग यामजदबा सिंग कयाबुसु कुकीना गिहल्लगा मखोइगी मिचंग ओइनबा होनबा लेप्तबगा लोइनना लान असिदा सुंगयाव यावदबा नेपाली अमदी तमिल फुरुप सिंगदसु मखोइदा मतेंग पांगदबनी हाइना किहनबगी पाउसु ताबगुम तौरी असिगुम्बा मियोइबगी लिचचतबा सागी लिचचतबगी थौंग कया तौरिबा कुकी सिंग असिगी अरानबा वाखल कयादा युमफम ओइरगा एडिटर्स गिल्ड ऑफ इंडियाना फेक फाइंडिंग कमिटी की रिपोर्ट लौबगी थौंग हाइबदी हंदक थोकलिबा मितै अमदी कुकी सिंगी मरक्तगी वाथोक असिगी मरमदा खोमगतपा रिपोर्ट सिंगदा अरानबा वाफम कया यावरकपा असिदा तोंगान मियोय सिंगी मरक्ता लनाई ओइना अमदी एडिटर्स गिल्ड्स मणिपुर अमदी मणिपुर लेंगा की पुलिस न केस लौखलकपदा कुकी सिंगी सीएसओ सिंगना यानिंगदबा फोंदोरकपा सिमक मयेक सेंगना ताकले मदुदी कुकी सिंग असि अरानबा थबक तौबदा मांगजिल थाबा ओइदबा nganglगा अमदी नमफु तौरगा असेंगबा यलहौमी फुरुप सिंगी मपु सिंगना थमलंबा लंबु मुल्लगा लौगे खनबा इकाइबा खंगदबा ओइरोइदबा मंगलानदा युमफम ओइरगा थबक तौबनी हाइबसिनी मरम अदुना ngasi मणिपुर लेंगाक अमदी भारत लेंगाकना चुम्बदा युमफम ओइरगा असानबा मियेंग अमदी मखादा फुरुप कांगलुप खुदिंगमकना अमदी मालेमगी मियामना यागदबा थौरांगी कांगलोंदा युमफम ओइरगा ngasi थोकलिबा मणिपुरगी तमथ्रिरबा लाइबक थिबा थौदोक असिगी वारोइसिन पुरकनबा सिनबदा तुंग कोइना इंग चिकपा स्टेट अमा ओइगनी खल्ली मदुनतना मालेमगी मियामना यारोइदबा अचुम्बबु नमथरगा अरानबा तौबसिंगीदमक लेपलगा वारोइसिन पुरकनबा थौरांग तौरकलबदे मणिपुरगी असेंबा यलहौमी सिंगी अरोइबा ओइना खोंगाव ओइना काउरकपदा मालेमगी अहुम सुबा लंजावगी हौरकफम ओइरकपसु याय मरम अदुना भारत लेंगाकना असानबा मियेंगी थौरांगना वारोइसिन पुरकनबा होनसि मसिनी पांदमदगी लौखटजबा मतमतमगी वाफम मखा तारकपदा अमु कंगलै पाकी मैरादगी लौखटजगे सीएम बिरेनगी लेमना खक थारोय हाइबा वाफम असि ताबदा यामना नुंगाय थबक ओइनसु उहल्लो मणिपुर की चीफ मिनिस्टर एन बिरेन मक्ता भारत की प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाहना हिमालय सिंगजावगुम लेप्तुना लैरे हाइना फोंदोकपा मणिपुर मियामना तावा फंगनख्रे मसिदा नतना सीएम बिरेना प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाहना हाइबा थबकसिंग निंगथिना पांगथोकली लोइनना भारत लेंगाकता अचौब मतेंग पांगदुना लाकले मदुना चीफ मिनिस्टर न सिंदोकपा हाइबसिदी
सुकोई ओइथोक्लोई हाइबा वाफमसिंग फोंदोखी मदुना मणिपुर की चीफ मिनिस्टर बीरेन असी भारत लैंगांगना ख्वाइदगी याबा अमदी लुना चाना तौबा चीफ मिनिस्टर अमा ओइरे हाइबसी मियाम पुमनमकना खंगले मसिमक्सु मणिपुर मियामगी ख्वाइदगी लाइबक फबनी हाइना लौब याय अदुबो मणिपुर मियामगी वाफमददी सीएम गी वाफमदा हंगलकलिबा वहंगदी भारत लैंगांगना अदुकी मतिक लुना चाना थाजना तौरिबा चीफ मिनिस्टरना हौजिक मणिपुरदा थोगलिबा कांगलोकी इरांग असी भारत सरकार गा वा तानादुना करिगिदमक्ता लोइसिनबा ngamdribano aduga manipur gi apunbagi saktam thugainaba honariba kuki narco terrorist kangbu asini haibasi khangna karigidamakta makhoi gi mathakta ain gi oiba thabak laukhatpa ngamdana leiribano haibasine lal haibasidi matam kuina लान हाइबसिदी मतम कुइना चथरिबा मखै मिसी मिना थोकपगी चांग हेंगलकनी लोइनना लाइबाक मियाम खम थेंगना वाबा नंगनी मदुदा हौजिक नार्को टेररिस्ट सिंगना मणिपुर लैंगाक अमदी भारत लैंगाक पु फोंगना सिंगनादुना लैंगाक लैतबा नोंमै अमदी बोम कापसिनदुना लांदाबगी थबक चथरकलिबा असि करिगिदमक्ता लेफहनबा ngamdribano मसिंगमनबा चीफ मिनिस्टर एन बीरेना लौफम थोकपा थौदांग अदु करिगी लेपा ngamdribano चीफ मिनिस्टर ना मियाम तिनबा फंक्शन कयादा यामना इचंग थौना नुपा थोकना ngangliba wafam asi मणिपुर गी अपुनबा सक्तम थुगाइनबा होनरकपसिंग लेमना खक थारोय हाइबसिने मदुना चीफ मिनिस्टर ना फोंदोकलिबा wafam असिमक थबक ओइना पांगथोकपा ngamnaba honafam थोई मदुना तना पंगहाई हाइबा पंगांगांगबा ओइना ताहनबदी चुमलोय हौजिक मणिपुर की ओइरिबा फिवम असिददी लेबाक मियाम खम थेंगना वारे मणिपुर लेंगा अमा इचाउ चाउना लेना इरांग असि लोइसिननबा थौदांग अदु लौबा ngamdre हाइना मियामना खम थेंगना पेनद्रिबनी अदुबो मणिपुर की चीफ मिनिस्टर असि सुमांग लीलागी चीफ मिनिस्टर गुम मियामना वहननबा होनबिगनु असेंगबा चीफ मिनिस्टर ओइना लेरिबनिना मरैबाक मणिपुर की दमकता लौफम थोकपा थौदांग अदु लौबा ngamnaba होनद्रिबा फावा करिगिनो हाइबा असने असुमना ममिंगतगी ओइना चीफ मिनिस्टर ओइना लेबाक शासन तौदुना लेबदगी हौजिक थोकलिबा कांगलोकी इरांग साथिरबा इरांग असि था मरी फरकलबा फावा लेंगाकना लोइसिनबा ngamdabani अदुगा चीफ मिनिस्टर एन बीरेनबु लुना चाना तौई हारिबा भारत लैंगाकी लुचिंगबसिंगना करी करंबा लालों सिजनरीबनो हाइबसी चीफ मिनिस्टर एन बीरेना खंगदबुम लेरिबा असिसु यामना लाले मणिपुर थोकलिबा साथिरबा कांगलोकी इरांग असि दिल्लीदा गुजरात हाइबसी हाइबदी इंडिया की मपुंग ओइबा स्टेट सिंगदा थोकलंबा तारबदी भारत लैंगाना लेजबी थौना लिंगजेल पुथोक्तुना अथुबा मतमदा लोइसिननबा होनगनी मदुना भारत लैंगाना मणिपुर येंगलिबा मिजेंग असि नुंसिबा मिजेंगला मखा अखाबा मिजेंगला हाइबा अदु हौजिक मणिपुर मियामना नैनबा हौरकलबनी हाइबसी मणिपुर लैंगाकी लैंगाक लोइसिंगना खंगफम थई मणिपुर लैंगाकनदी मणिपुर लेरिबा लुपसिंग असि अमत ओइना पुनसिनबा ngamde हाइदुना मचिन पेना हेक nganगली अदुबो हौजिक मणिपुर की लैंगाक शासन तौरिबा बीजेपी लैंगाक असिगी एमएलए अमदी मिनिस्टर सिंह फावबा अमत ओइना पुनसिनदुना ममा लैबाक मणिपुर की दमकता मसक थोकपा थबक पांगथोकपा ngamde असिगुम्बा लैंगाक लोइ मसेल फावबा पुनसिनबा ngamdraga करिगी दमकता मणिपुर मियामदा ओनसिनदुना वा nganglibano हाइबा असिसु मियामना लैंगाकता हंगलिबा वा हंगने मरम अदुना चीफ मिनिस्टर एन बीरेन असि भारत लैंगाकना ख्वाइदगी थाजबा लुना चाना तौबा चीफ मिनिस्टर अमनी हाइना लौरगा लेरगा हौजिक फावबदा चीफ मिनिस्टरना पाम्बोम तिंगना चोंथोरक्तुना मणिपुरदा थोकलिबा इरांग असि भारत लैंगाका अमता ओइना थौदांग लौमिनदुना लोइसिनबा ngamdaba हाइबसि यामना लाली थौंग असिना ताकपदी भारत लैंगाकना चीफ मिनिस्टर एन बीरेन बुनुंसी अमदि थाजै हाइबसि मखोइना तौथोरकपा थबकना मिनम्बनी अमदि ता तौबनी हाइदुना हाइबदु उतलिबरा हाइबसि चीफ मिनिस्टर एन बीरेना खंगफम थोई मसिनी कंगलैपाकी मैरादगी लौखुचबा मतम वाफम मखा तारकपदा होयलन पाउदगी मु लौखुचगे अरुबा लानी कनामता अवत अपा सारकनो लान अमा अचौबनी नत्रगना मचानी हाइना लेपथोकपसिबु लानदुगी करंबा फिवमदा येंगलगा लेपदगे
lan soknariba maselgi marakta misimina yamna yawba amasung landuda maram oiraga amang ata mayam yawbagi amasung madugi China singna lan thokliba mafamdugi miyamna kham thengna mayoknaduna mayoknabadugi matung ina lepkadra wahang sing asigi paukhum sing pikthana amasung marang kaina leiramgani maramdi malemgi yamkhraba lebak singi marakta makhal kayagi lan sing thokre yamkhraba lan sing adugi mathakta leibak kanana nakpak tanaduna soknakhiba malemgi ahanba amasung anisuba lan phawba thokhrabani adubu thokriba lan pumnamak soibadagi thokhiba lan singdi amata oikhide maram ama natragana amadagi tangai fadana thoktaba yadabadagi thokhiba ngaktani maram asina achauba natraga apikpa lan haibasidi lanfam pikpa chauba lanmi masing yamba yamdaba natragana lanfamda sizinaba khusukulai gi makha ponbadagidi lan adu horakpa thorakpagi maramdugi matung ina achauba natraga apikpa lan ye wahan thok pibana chumgani khalle miyeng sida laklagadi hauzik manipurda me ahumdagi leptana chatharakliba lan asibu lan machani haiba yagadoribra manipur mi lak kuntra henbamak leiba state ni apunba misingshu tongan furup kangluk kuntra henbana punsilaga sagatpani furup sing asimak loina lan sida saruk yaduna yausinba natte mitei haiba state sigi yelhau furup ama kuki zo furup na konsenba kangluk masa singna landarakpadagi thorakpa lani pikraba manipurdagi machet ama setoklaga makhoigi saruk oina piyu hairakpani demand sibudi manipurgi separate administration natragana union territory piyu haibani adubu demand asi fangnabani haiduna tanbada manipurgi ngamkhai ngaklakliba majority miteida onsilakpani angamba lam khopsilakpagi mathakta mitei hariba mising yamjadraba malemgi ariba furup singi marakta ama oiribasina khongul fawa muthatnaba hingchai tambagi tamthiraba thawong sing chatharakpani chahi lising ahum henbagi puariga sagonarakliba manipurgi apunbagi ngamkhai saktam thugainaba honarakpada natana state sigi yellow furup ama oiriba mitaibu pungmut muthatnaba chatharakpa lani maram anisi yengluragadi leptriba lan asi tampaki district mangaga chinga tainaba kilometer kharana konsenba mafam sing khaktada thokpani apikpa lan machani hairuba yadribra haimaram sing asi leibana thorakleba lan sigi matangda Supreme Court of India amasung Union Home Minister na semba official oiba committee sing nataba makhal amatagi committee natragana fact finding committee amatana lan soknariba maselgi maraktagi nakal amatagi wa lauraga khabai khara sarakpa yaroi mamangda tawkhrabasu matungda makhatana tawrakanu lan asi aruba lani ngamkhai kaiba kaidaba amasung furup ama mutpa mutabagi leikhai tathoknagadaba lani fact finding committee natragana tim charung ama laklaga lan lepkadaba natte achumba asengba puthoklagadi yai madudi natana yonglei melei nairak nong khamba hatlo haiduna miyam haurak loidaba leite khangjilu masini hoyalam baudagi lakhot jaba matamgi wafam makatarakpada pokna famdagi amu lakhot jage State Population Commission MSPC Manipur State Population Commission gi ahanba consultative meeting haukiba tang marida Hotel Imphal da pangthokre expert of panel sing galoina na pangthokiba consultative meeting ado state asigi Advocate General Lenin Singh hizamna chief guest amasung commissioner home T Ranjitna president oiduna haudokhe State Population Commissioner Dr. Moirangtem Manimohon Mitaina moderator oiduna chathakiba panel Dixonda expert singna evolution of settlement and its inhabitants administrative setup in the kingdom state estimate hypothetical calculation of population before census caste, tribe, race for nationality-wise population as per census of India and their decadal growth, scheduled tribe and scheduled caste population migration as per census and state government records
ethnographic survey and its definition of population policy haiba hiram singda khananaina ke panba yabadi Manipur Legislative Assembly da private member resolution na ama ayaba pikraba matungda chahi asigi angan basarukta state government na Manipur State Population Commission semkibani soidana commission asigi ahan ba khongthang oina tang marigi consultative meeting adu pangthokibani mamang chahida famkiba Taranithoi suba Manipur Legislative Assembly gi ani suba mifam gi aroiba numit August mangada matam adugi JDU Janta Dal United ki MLA housing na BJP MLA oiraba KS Zaikishana pukhalakpa maram asina state asigi Population Commission lingnaba loinana NRC National Register of Citizens haudoknaba amadi chatnahananaba house na warep laure haiba private member resolution ama house na mat amata oina ayaba pikibani tungda state government na Dr. Moirangthem Manimohon Maitai da State Population Commissioner amasung M. Beto Singna Secretary Oiba Manipur State Population Commission semkibani mamangi chahida Kokomi Coordinating Committee of Manipur Integrity amasung USC United Naga Council na NRC update tauduna aingi wang mada changsilakpa mitop sing khandok makha taba thabak sing paikhatnaba Manipur Legislative Assembly gi nongjumi phamda warep ama lauraga India government ta thanaba punna demand tawkhraba amadi mahiroi lup tarukna Assembly gi nongjumi phamda Language Commission lehananaba mitai mayak ta onthokpa reference book suna phangananaba amasung NRC update tawna Wapham sing MLA singna amatta oiba warep lobiyu haina lambida human chain semduna khongjang changsen khraba matungda relingi maikaidagi KS Jaikisana Assembly da mahaki oiba lanai warep adu pukhatlakibani loinana warep adu house na khanaraba matungda mat amata oina ayaba pikibani State Population Commission semduna amasung NRC update tawduna mitop sing khandokpagi tangai fadaba leire haiba wafam asi hanadagi kanna adum ngangnaduna lakla wafam ama oidaba natte Supreme Court ki directive matung ina Assam da NRC update tawkhraba matungda Manipur da su tawnaba amasung State Population Commission lingnaba government ta taksinanaba kaya laike State Cabinet na State Population Commission lingnaba warep lawbadsu laike haukiba English singaniga 18 gi January gi tang 15 na Chief Minister's Secretariat Chief Minister Nongthombam Birena Singhana preside tawduna fam kiba State Cabinet ki mifam amana State Population Commission lingbada ayaba pikibani state asida atopa lamdagi mitop kaya ain kaina changsilakpadagi hanadagi leijarakpa misingdagi chaungna chaitheng pirakpagi yengduna State Cabinet na State Population Commission lingbada ayaba pikibani matung tarakpada chahi adugi July tang 15 Chief Minister na mahaki Office Secretariat ki Darbar Hall da pangthokiba miyamgi numit amasung chinggi luchingba singgi numit thoramda wangang badasu Assam da NRC chatna khraba matung yumlo nariba Nagaland su masiga manaba RIIN Register of Indigenous Inhabitants of Nagaland chatna hananaba process tawkhre Manipur da su NRC chatnanaba center dagi khanghalakle state na su Manipur Population Commission lingbana loinana NRC chatna hananaba hotnari haina phongdokpa laikibani adubu hauji State Population Commission linkhatuna mathau tawba haukhrabasu NRC gi wafamde laikhai tadana lairi Assam gumba Manipur su mitoki problem chauna leiba state ama oiraklibasigi yenglaga state asida su NRC chatna handuna mitop sing khandokpa amasung tanthokpagi tangai fadaba wangna leitaba natte aduna mamangi chahida pass tawkhiba KS Jaikishan gi private member resolution gi matung ina athubada NRC haudoknaba amasung chana hananaba thabak su paikhathaningi masini poknafamdagi lokhotchaba matamgi Wapham makha tarakpada ngasigi Rashifal lamuk taminasi
Ngasi rasifalda mes rasi imung manung danatana miyamga watanana pangba thabak-sing mai pakani nachak naralsu chawkhatkani naitom warep lodaba fei leisa pakhang-sing yoina mari fagani. Bris rasi anauba asa lakani naknabaga mateng launaba chawkhatpa oigani nolukna chatpana marup mapang kainaroi khoirangba fathakho leisa pakhang-sing yoina mari fagani. Mithun rasi afaba maru fangani thabak thorom sindok pasu yamna haigani ikai khumnaba fangjagani akal athaugi lamnadi phinganu leisa pakhang singi oina asa saurukinu. Karkat rasi ningthina khantaraga thau pangu ariba wakalon thadoknaba honau hakchang nungaiba hengani thiba homba kandrabadi thinthagani leisa pakhang singi oina laibak fagani. Singha rasi ningbadumak pangba yagani laibak faba hengani michang leigani miwa lauba amadi irang pubana mangjabadi chauna laigani leisa pakhang singi oina wakal kharadi nungaigani. Kanya rasi pothafam khangde asauba amadi napal thadu thenglapna thabak pangani mingset kharadi fangjaragani haiba ngangba tabigani leisa pakhang singi oina ningba thongba wagani. Tula rasi asauba amadi yatnabana akaiba amadi chading henba numitni thabak nathak thongbagi wa taradi mangba leiroi mingchat fangani leisa pakhang singi oina ningba mapa charoi. Brisik rasi lausing phudokpa warasu yaknabana nachak naral matke tawrasu laibak phabana mangbadi leiroi arapadagi kanaba fangjagani leisa pakhang singi oina mari fari. Danu rasi nathak thongbaga muknagani napal tawraga tawganu palamba paraduna miyamgi mateng fangani landan sinbasu mai pakani haksang nungaigani leisa pakhang singi oina mari fagani. Makar rasi marup mapangna luna chana tawbigani poram yatpa haigani nathak thongbana chanbigani ngaingamdrabadi naral mayeng tagani leisa pakhang singi oina ngang sakpadi pakjagani. Kumbha rasi yetnaba amadi wafangnaba yaurunu chopa yaba lei thenglapna oijaba kharadi fangani nungaiba pau tajagani lam chatningani leisa pakhang singi oina khangba kanbana fagani. Aroibada minarasi laibak fabana afaba mafam phangani lausing chawbana nachak naral chakhona bhonabada maithiba leiroi mitopnadi kalakani leisa pakhang singi oina ningba mapachai masini pujarakliba ngasigi matamgi wafam amadi rasifal. Ngasigi Ascom Cable Network da Diamond TV channel yengbiriba amadi YouTube live streaming da leibiriba pumnamakpu Nirmala Thangjamna thagatpa phongdoksari amuka hana khurumjari.